Hi. Hi. Papa di sana, Papa di. Mama. A A. B B. B. Hi maya matam kuire video thagataba kuire do phibam sisu baji tang sembi video thagataba kuire maya mado ai nanagi hakchang amdadana leirure kharani video thagatpa ngamudare do ngasi se yamna wakhal nungaite mayam da sudum share tora kaidana sum thago torokpani video se thagalakpani do mayam egi husband su hospital la masangam dadana hospital la leire do ngasi mi marini ngasi mangani sure haksangam dadana ma su hospital la lei ado ngasi do ina handegi haksangam dadana angang do I chanupa do school tharu dre do ngasi do haksang khana nungai re dana school da ngasi do thaki do school la ngasi thaba matam duga ina bus hawa ma se thinbi bus hawa thinbi ba duga bus ta ma se ina kakhalu haidana ma kakhat khare ma kakhat kharaga matung da sonda ma right side da khirki mapan da phamna laigire ina left side ki sonda lepaga nupi amaga wari sanana laire do nupi amaga sum wari sanana laiba duga ma jo sanari ngai sarak duga gari se thaga khibana han gere gari se thaga khibana han ba duga ma di sonda khiki mapanda ai jeng na lei mama jenga kadra haidana do aina sonda wari sanari ngai do ma gari do thaga khiba han ne su nanghaudare so mai gi son mai gi da chatna mangonda jengna bai bai toba ngam haudare do nutigi aina mangonda hai do mangonda aina budi hai aba nutigi nang somai tongna sonda dai sai ta phamu mama jinga kani do mama horen bai bai torokani haina hai aba mangonda do na ma nutigi dumai tona ka khalaga ma do iduga phammi do phamu do ngasi do ma su dumai na phammi ado aina sonda wari sana leiru bana maramna uba phangaudare aina di gari do chakhi bana han di banina sonda aina budi ma uba phanghaure do ma na di ai si uba phanghaudare lapna ai ma budi uhaure do ma na di mangak to mapa khiki mapa duga thindoga jingi mami leibra mami na bai bai torokpadra ina jingi do mana uba phanghaudare aidana wakhal nungai tadana ai dum phamna wakhal nungai tadana sum leirami mi magi hanagi video mayam ama lei dum aina sum jengaga janupa dugi wakhal lokhallaga sum jengna leirami do wakhal nungaite nutigi tawbodo ngasi tahodabado sum wakhal nungaite do magi hanagi video mayam singdo aina jengba duga sum video se mobile se tamumdi mobile se sum bera tawgibasu do mobile magi video mayam singdo memory oina baina ina siga YouTube da video thagat gaidana do thagalakpani do khadum thaga charake magi hanagi video mayam singdo memory oina ba mana poklak ma pokpagi matamgi video budi lehaudre photo oina lei ma poklakpagi adu sudum thagalake ado video sudum mana pi ngai gi video matek khara lei adu sudum thagalake mayam do sudum share torake aidana do tawge aina khan bani do mayam ipuroi basu hakchang do ngasi du kitang di nungai re na di hai re I do khrajang na pharo haidana mayam sudum pray tawbiu da nahanagi su hakchang am dadana koina leirure do ngasi do ichanupa do masado dum hainingda na ma sudum chat khare adu su wakhal nungai tadana leirami mi karibu oraga ba haina do kaisu tawdabasu oisanu adune do mayam ichanupa gi video do matek tum hapcharake mayam su dum jengbiu sise ma pok na puloi baga putorak pagi video photo ni
Sisu pokpogi photo ani sema. Asina ma 1 year complete oiba matamda magi birthday nimita 1 year phapagi birthday nimita chakpa haibagi matangi video ni sina ma Punjab ta poi ma pokpa matamda Punjab ta lai Sinama maron thuklakpa matangi ka mama karo mama karo mama mama karo dena mama karo ka sini mama karo karo aga mama karo mama ta ko karo mama kau sora mama 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 câu được hay kìa rồi papa 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 sẽ lau papa sẽ lau à bà mama mama câu đó sana cái那个就比较叽叽喳喳的呢。Papa di sana. Sana papa di. Mama. 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 Mimi. Mami. Mom. Mama. Mami. Oh. Hi, sorry. Bye bye, sorry. Sorry. Đâu Hay rồi, bố ai đâu? Bố. Bố. Kakak. Lupa tuh nih. Kakak. Kakak. Dosa hay rồi, dosa hay rồi. Phone này. Dosa hay rồi. Dosa hay rồi. Dosa hay rồi. Nanau. Bobo. Dosa. Nanau hay rồi nè. Nanau. Hay rồi nanau hay rồi. Nanau. Hay rồi. Hina jahi ama makai pharak pagi ABCD aina paba takpiri
ꯑꯁꯤꯅ ꯍꯧꯖꯤꯛꯀꯤ ꯃꯄꯥꯒꯤ ꯇꯨꯄꯤ ꯎꯞꯁꯜꯂꯦ ꯄꯤꯊꯨ ꯄꯣꯠꯁꯜꯂꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ चलो जाएंगे तो सिनी मैम अदो वीडियो से स्वाइसिदा लोइसल्लगे मैम बाय बाय मैम वीडियो से नुंगाइबिरगदि लाइक शेयर सब्सक्राइब तौसनबियो मैम शेयर तौबियो बाय बाय का पीने चलो ला वीडियो